आकाशवाणी इम्फाल Ngangom Kiran pau pajari ahan madamar pau PMGSY mapung phana chanhanabagi matangda hanna yangchinba mifam ama ngarang Mukhyamantri Nongthom Birena Sabhapati oiduna pangthokrai Rajya gi Mantri Mandal gi mifam ngasi Ukhrul gi District Mini Secretariat Complex ta pangthoklagani amasung Kendra gi Shiksha Mantri Dharmendra Pradhan na New Delhi da India Skills 2023 competition haudokrai Manipurda PMGSY mapung phana chanhanabagi matangda hanne yangchinba mifam ama ngarang Imphal laiba Mukhyamantri gi Secretariat pangthokrai Mukhyamantri Nongthom Birena Sabhapati oiduna pangthokiba mifam aduna PMGSY gi damak State Level Standing Committee recommendation tawbugi matangda su khanaki mifam aduna khungangi lamda lambi thong sembagi thabak khumang chauksingna paikhat pangamnanaba kupna khanane naki Raja Sibu hena sakut hananabagi pandamda sangut sagatpagi thabaksing anobu matamgu chunaba technology amadi thausil thorang kayaga loinana paikhatnabasu mifam aduna khanaki Raja gi Mantri Mandal gi mifam ngasi Ukhrul gi District Mini Secretariat Complex ta pangtuklagani BJP na lusingba sarkar se hek lakpadagi singi mafam kayada Raja gi Mantri Mandal gi mifam pangtoktuna lakli Aikhoi Ukhrul Paumi sorting Simarena Hai, Mukhyamantri na Tongan project sing Sangagani Karagina Jatra Hungani, Mukhyamantri na Lupa Koti Kulhumdoi, Lak Marpu Tara Humdoi, Changna Packet Patongan project Kumatoi Sangagani Masung, Lupa Koti Nipumatoi, Lak Humpumatoi Shanga Pahit Kadaba, project Kunmari ki Jatra Su Hungani. Mukhyamantri na Jatra Hungadori Bamadi Sangagadori Singamanundra, Primary Health Sub-Center Ahum, Water Reservoir, Valley Bridge, National Highway 202 dagi Halang Faugi Lambi Shamba, New Tusom Amasung Tusom CB Samnariba, Village Circle Road, Nauna Samjanba, Ukhrul Jila gi Manungdaleba Tongan ba, Police Station Kharagi Quarter Sing, Children Home, Cultural Center Amasung Lambi Thong Singba Yauri. Security Force na Churachandpur Jila gi Old Dumpy Village tagi Khusukhulai Kamarum Phaгаtle, Haukyo Pung Kunmarida Tongan mafam kaya dagi su Khusukhulai Kamarum Phagatki. Manipur Police Control Room gi Cherol amada hai Churachandpur Jila dagi Phagalaba Khulai singadugi manungda 9mm pistol ani local mat single barrel ama Phuttara sangba heavy mortar ama country made bomb ama rocket propelled grenade ama amasung nongmimaru kaya marum yauri. Imphal East Jila dagi sungarang yamlaba Khusukhulai sing security force na phagat pangamki madugi manungda tongan makal gi nongwi Nifan, Nongi Maru Kya Maruma Masung, wireless set ani Yauri. Amaram the second of Kulai Pibasingna, Bishnupur Jilagi Itai Padano Pukiba, Mue Ama, Bishnupur District Police na Kanmangam Kre, Mue Edo Pabda Sinaramba, SLR rifle ama, tear gas gun ama Masung, Nongi Maru Karasu, Pagat Pangam ne Heidi. Bishnupur Kaksing Tabalam Sung, Imphal West Jilagi Toan Wapum Kayadasu, security force na Paksana Tibumbagitavok Chataki. Imphal West amasung Imphal East Jila da ngasi ayuk pung mga dagi numidang pung taret fauba curfew komthokli Kaksing Jila dana ayuk pung mga dagi numidang waram pung taruk fauba Bishnupur Jila dana ayuk pung mga dagi numidang waram pung mga fauba aduga Thobal Jila dana ayuk pung mga dagi numidang pung nipan fauba curfew komthokli tabiriba pawasi Akashvani Imphal dagini Kendra ke Shiksha Mantri Dharmendra Pradhan na ngarang New Delhi da India Skills Lisingani Kulhumdoi competition haudokrai Tharumda the Wangang Mada Sri Pradhan na hai skill competition asina Laibak Asigi Haitoi Sing Thoreba Naharol Singbu Masak Khangdoktuna Puning Thogat Paras Chawna Kanaba Piragani Man hai Leba Asig Siksagi Tungi Laibak Asi skill development oiragani Anabu Siksagi Thosana Aikhoi Naharol Sing Haitoi Sing Thoiba Hangat and Mangambagalona Makoi Buthabak Pibadasu Chawna Mateng oiragani Rashtrapati Draupadi Murmu Numit Humnigi Khongchatta ngasidagi Bihar da satkadori Rashtrapati na Patna da Marishuba Agricultural Road Map Lisingani Kulhumdai Kunipan haudokani Khongchat asi mahakna Rashtrapati oiraba matungda Bihar da satpa ahanba khongchatni Khongchat asida Rashtrapati na Central University ani Patna gi AIMS Mahatma Gandhi Central University amasung South Bihar Central University da pangtokadaba convocation gi thorum singdasu saruk yagani
केंद्र की हाउसिंग अमसुंग अर्बन अफेयर्स मंत्री हरदीप सिंह पुरी ने हाइरी इंग 2013 हौरगा हौजिक फाउबदा शहर की लम सेमगुटनबगिदमु सरकारना लुपा कोटी लाख 19 हेना थादख्रे न्यू दिल्ली दंगरंग पांगथोकप थोरममदा एनुअल सर्वे ऑफ इंडिया सिटी सिस्टम्स रिपोर्ट की 6th एडिशन फोंदोलदुना मंत्री ने हाई सरकार न लेबा असिग शहर सिंगदा लेरंबा सिंगनब कया अदु थेंगननबा अकन थबक लौखल्ली अखोई शहर सिंह से लेबाक असिबु साउकट हनबदा मरुओइब थौदांग लौरिबा सेल थुम अमसुंग ललोल इटिक की यामन मरुओइब मफम सिंगनी मरमदुना मेयर सिंह अमदी सिटी काउंसिल सिंगदा हेन शक्ति पीबगी तंगाई फदब लई प्रधानमंत्री नरेंद्र मोदी की 3 मन की बात थोरम था की 19 की अयुक पुंग 18 आकाशवाणी की थोंग संदोकनी थोरम असिगिदमक मियामना नमो एप नत्रगा माइगॉव ओपन फोरम दा मखोई की वाखलोन सिंह फोंगदोरप यागनी हाइरी टोल फ्री नंबर 1800117800 द फोन तरुक्तुना मखोई की वाखलोन सिंह हिंदी नत्रगा इंग्लिश लोन दा रेकॉर्ड तौबसु यागनी फोन लाइन सिंह असि थासी 19 फाव हांगदोक्तुना थमगनी मियामना 1922 दा मिस कॉल पिरक्तब मतुंग दा थारकपा SMS दा यारकपा लिंक दा चंगदुना मखोई की सजेशन सिंह फोंगदोरकपसु यागनी हाइरी नुपागा नुपीगा लुहोंगदुना लोंगनबा यारोई हाइना सुप्रीम कोर्ट न फोंगदोक्रे कोर्ट असिन ngarang ताकिब राय अमदा हाई स्पेशल मैरिज एक पुनसिनदुना नुपागा नुपीगा लुहोंगबदा आइन की थोंगदा अयाब पीब यारोई चीफ जस्टिस DY चंद्रचूड़ न लुसिंगबा जस्ट मंगाना सब बेंच समना हिरमसिग मतंगदा केंद्र सरकार के मियंग अदुबुदी यानिंगो फोंगदोकी अदुमोनमक हिरमसिग मतंगदा हाई पावर कमिटी अम सेमदुना यंगसिननब सरकार द खंगनकी तमिलनाडु की बिरुदुरनगर जिला बम्बुला सपम फैक्टरी अनीर थोकीबा चाउन पोखाइबगी थौलुकता मियोय 18 सिरे जिला असेगी मनुंग चनबा रंगलम पयादा लैबा बम्बुला सपम फैक्टरी मदंगरंग नमितुंगदा पोखाइबगी थौलुकता मियोय 10 सिखी अदुगा अतोप्पा मफम अमदना मियोय अम सिखीबनी ngasi phonga pause sing maroi pause ngam hauzik mangsa tabam premananda laire premananda thagatsari kiran ngasi phonga pause singda security force na mafam kya da operation chathabada khulai kya phagat pangam khre haiba pau ngasi ukhulda state cabinet ki mifam pangthok kadori crore kunmari gi project sangarga crore nimphuni thoigi project sing urebuyung tamgani haiba pau amasung ukhul yauna manipur gi district mari da african swine fever laichat leire haiba pau na maroi pau sing oiri pawna famda mafam kya da operation chathakre khulai kya phagat pangam khre haiba pau na ahan headline tori Power se Sanga Express Manipuri HL Express Naharol gi thodang Manipur Mail People's Chronicle amasung Imphal Free Press tasu ahamba lamai de headline tori ngasi ukhrulla state cabinet ki mifam pangthokadori minister nemcha kibgen amasung let pau yawgadra yawroidra haiba ngamdri haiba pauna pawnafam pause gi ani sube headline ori Sanga Express Manipuri da National Human Rights Commission na Manipur da Santi Puragna bakari lokhalabge haina center amasung state ta hangkre haiba pauna ahamba headline tori ukhulda cabinet mifam phamgani haiba pawg loinana crore kulmari ki project sangaragani crore nimphuni thogi project sing urebuyung tamgani haiba pawna ani sube headline tori sana lebakta khudlai paiba singna civilong da amuksu bullet tanker singi side glass thugai ragle driver singa yana khiba wafam thabak to onthoknaba chief secretary da taksin khra haiba pawna aham headline tori ukhul yauna manipur gi district mari da african swine fever laichat leire haiba pawga loinana manipur laingangna compensation scheme semdabana longmi sing penadre haiba pawna ani sub headline tori manipur gi district mari da african swine fever laichat thengna khibagi paw asi ayamba pawse singda ahamba lamai da phongba thengnari HL Express da Rahul Gandhi na Mizoram da Manipur ani thongna thugaire haikibasi laibak thibani Congress ka puliba political party singna makhogi fireb lauk thokadamni haiba BJP Manipur Pradesh ki General Secretary K Sarat Kumar gi wafam ani sub headline tori Naharol gi thodang da Kukila lauba singna yangang pokbi Santi Khongbal da nomai kapsi lakhra haiba pauna aham headline tori Ganfu mail da ansamna numit mangani gi manung da internet ki athingba lauk thongna ba demand tokra haiba pauna aham headline tori Pawasi Hills Hornbill Express tasu ahamba lamai da headline tori Tamelong Times ta Jelet Wildlife Sanctuary gi matang da khunja singa yaning da phongdoragli haiba pauna ahamba headline tori Kiran Thagachari Premananda aroi badamaru yo pau amohanna PMGSY mapung phana sanhana bagi matang da hanne yangchin mifam ama ngarang Mukhyamantri Nongthomam Birena Sabhapati oiduna pangthokre Rajya gi Mantri Mandal gi mifam ngasi Ukhrul gi District Mini Secretariat Complex da pangthoklagani amasung Kendra gi Shiksha Mantri Dharmendra Pradhan na New Delhi da India Skills 2023 competition hodokre Paulo Jare